ꯑꯩꯗꯤ ꯍꯧꯖꯤꯛ ꯂꯤꯁꯤꯡ 40ꯈꯛ ꯑꯩ ꯌꯥꯝ ꯋꯥꯅ ꯊꯝꯖꯔꯝꯕꯅꯤ ꯑꯗꯣ ꯂꯤꯁꯤꯡ 40ꯁꯤ ꯍꯧꯖꯤꯛ ꯅꯣꯏꯁꯟ ꯐꯥꯏꯟ ꯇꯧꯈ꯭ꯔꯦ ꯇꯪꯈꯥꯏ ꯑꯃ ꯍꯧꯖꯤꯛ ꯏꯂꯦꯛꯁꯟ ꯇꯧꯕꯁꯦ ꯁꯤꯗ ꯀꯔꯤ ꯈꯨꯗꯣꯡꯆꯥꯗꯕ ꯑꯗꯒꯤ ꯐꯥꯎꯒꯦ ꯑꯗꯒꯤ ꯀꯩꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯅꯪꯒꯦ ꯍꯥꯏꯗꯤ ꯏꯂꯦꯛꯁꯟ ꯀꯦꯝꯄꯦꯟ ꯇꯧꯕꯗꯕꯨ ꯑꯣꯏꯔꯣ ꯑꯩꯗꯤ ꯍꯧꯖꯤꯛ ꯂꯤꯁꯤꯡ 40ꯈꯛ ꯑꯩ ꯌꯥꯝ ꯋꯥꯅ ꯊꯝꯖꯔꯝꯕꯅꯤ ꯑꯗꯣ ꯂꯤꯁꯤꯡ 40ꯁꯤ ꯍꯧꯖꯤꯛ ꯅꯣꯏꯁꯟ ꯐꯥꯏꯟ ꯇꯧꯈ꯭ꯔꯦ ꯇꯪꯈꯥꯏ ꯑꯃ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯂꯩꯔꯦ ꯑꯁꯨꯃꯥꯏꯅ ꯂꯩꯕꯁꯤꯗ ꯉꯔꯥꯡ ꯅꯍꯥꯟ ꯑꯩ ꯖꯦꯟ ꯆꯪꯗꯅꯕ ꯎꯀꯤꯜ ꯋꯥꯏꯊꯣꯛ ꯋꯥꯏꯁꯤꯟ ꯇꯧꯕꯗ ꯎꯀꯤꯜꯗ ꯂꯤꯁꯤꯡ 10 ꯑꯃ ꯄꯤꯈ꯭ꯔꯦ ꯄꯨꯂꯤꯁꯁꯤꯡꯒꯤ ꯑꯋꯥꯃꯟꯅꯦ ꯀꯥꯏꯅ ꯑꯗꯨ ꯂꯧꯕ ꯈꯣꯠꯄꯗ ꯂꯤꯁꯤꯡ 10ꯒꯤ ꯃꯊꯛ ꯆꯠꯈ꯭ꯔꯦ ꯑꯗꯨꯅ ꯑꯩꯁꯤ ꯌꯥꯡ ꯉꯥꯡꯉꯦ ꯍꯧꯖꯤꯛꯁꯦ ꯑꯗꯨꯅ ꯁꯦꯟꯁꯤ ꯌꯥꯝ ꯗꯔꯀꯥꯔ ꯂꯩ ꯚꯣꯠ ꯑꯃ ꯊꯦꯡꯅꯕꯗ ꯑꯗꯨꯕꯨ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯑꯃꯔꯣꯝꯗꯁꯨ ꯄꯤꯕꯤꯔꯤꯁꯤꯅꯤ ꯄꯩꯁꯥ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯔꯒ ꯀꯣ ꯄ꯭ꯔꯖꯥꯁꯤ ꯍꯦꯛꯇ ꯅꯤꯡꯕꯗ ꯇꯟ ꯂꯩꯌꯦ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯅꯤꯡꯂꯒ ꯄꯩꯁꯥ ꯂꯩꯇꯦ ꯑꯗꯨꯒꯨꯝꯕ ꯄꯣꯠꯁꯤꯁꯨ ꯌꯥꯎꯔꯤꯕꯨ ꯀꯥꯏꯅ ꯍꯥꯏꯕꯁꯦ 이꿈꾸며 ꯄꯩꯁꯥꯁꯤ ꯗꯔꯀꯥꯔ ꯂꯩꯇꯦꯅ ꯍꯥꯏꯅꯤꯡꯉꯦꯕ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡꯁꯤ ꯍꯧꯔꯛꯄ ꯀꯥꯟꯗ ꯑꯩꯒꯤ ꯊꯃꯣꯏꯅꯀꯣ ꯍꯧꯔꯛꯏꯕ ꯃꯌꯥꯝꯁꯤꯗ ꯑꯩ ꯊꯃꯣꯏꯅ ꯃꯇꯝꯗꯨꯗ ꯑꯩ ꯁꯥꯈꯤ ꯁꯥꯄꯣꯟꯁꯤ ꯂꯩꯔꯝꯅꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯃꯦꯁꯦꯖ ꯈꯛ ꯊꯥꯔꯒꯀꯣ ꯑꯩꯅ ꯑꯏꯕ ꯆꯦꯗ ꯑꯉꯥꯡꯁꯤꯡꯅ ꯁꯤ ꯏꯌꯣꯁꯦ ꯑꯗꯨꯒ ꯁꯤ ꯋꯥꯆꯞꯇ ꯊꯥꯎ ꯄ꯭ꯔꯦꯁꯇ ꯁꯤ ꯄꯤꯌꯣ ꯀꯥꯏꯅ ꯑꯩ ꯃꯇꯝꯗꯨꯗ ꯍꯥꯏꯌꯦꯕ ꯃꯅꯤꯄꯨꯔꯒꯤ 이란세, 마이크 쿠키 떠오르는 것에, 그 그나마 라가, 바로 그나마 라가, 가보마스 피부가 뭐 그나마 피부가 뭐 해도나, 유나이티드 네이션기, 그기 UNO기, peacekeeping force 다른 비원나 하이버시, 뭐 파기주가 있다 할래, 이거다. 아이 암식 열리는 것도 다 하이버네. 베이스 미암이요, 파기주가 있다 그러고 바우자 비디. 아니 뭐 시기 이란지 남타게 하르디, 아이 집에서 오게나 하이버네. 집미서 오이게 집미서 오이버지 미서 마이노 오이버자이 집미서 오이게 하이나 이제 그노다 마이키 머니푸르 프레스 클럽 다이시 모기 티켓 그품도 깎라가 이 프레스 미트 오이바 또간 항무수 야오메 봄이나 까리까리노 năng taw지자 항해봐 아주 뻔다 합비기 돼봐 딱탈래봐 고민나 정말 팅이에 paisa도 yamna tinglaga press meet tawga 뻔고 합비기 돼 ai matamdu 집미서 오이게나 하이바이나 아두기 배심이 떠요. 아두 왕 파운 또 파운다 하기디. 아두 많이 떠가 이지 남타를 라이. 통통 ingla가 아이 마울 항도 하니디. 아두 많이 kalakpaduna ngasidi bot na chalamena tawdab yadana ai sumai tawsalein. Adu solution chi huji kaliba sarkajina noi yengo. imung amada misimiya throadi. इन्होंने अभी मिसी मिया थोड़ा बनिया तो पर लागे सुई लेचो अयुंगी मपी मपाजी माना रेस्पॉन्स दाइट पूगे दमन माना दाइट पूफुन थोपना मरम मगे लेपाक की दासी ना थोड़ा दी लेपाक से की सरकार अमल ले रही ना सरकार से की मपी मपा कना नोई चीव कंदा चीफ मिनिस्टर ना चिंग मिसिंग जे मपी मपा ने मकोई ना दाइट लगी दमन मिसी मिया जी अदुना चीफ मिनिस्टर मरवे ना चीफ मिनिस्टर ना का प्रोमाइस पीरगा सुमाना मिसी मिया थो इबे थोगन दरम nga chin ne dam nga chin ngam tre mana parja ke pusi lam thum nga ngam tre mana gome jina adi pham thado pham thoye democracy ke fajarba adu kumba democracy ke fajarba adi phamji thado laga anu basi laga nambu bani ai ko bole ji sarkar pai ge prasam yam seba to gani bole bili ko lebji chimi se boy ko chimi se oigana porchis yari ni सुमाने लाखपदा अभी मतंग हिदा नसई को तो नहीं है एमपीपी दा आइने एमपीपी यावरी से बुलेट पे यावरी ने बा अभी आइने एमपीपी यावगी टिकट पियो आइने संगी बने अनजो आइने टिकट पी दियो मतलब